Angang thibagi thabak angang dugi mayum angang duna kadai jagada takhige haibadu mayam yamanda utcharake mayam hujik mi si thiba chatori boat tawraga ising sida ado hujik phawdi phangdri ngarang de ni thire isi hujik kisi gi journey sida phangaga de mayam se nungaine mi koina ado pabung hujik si mathang kari kari step lorok pa yabagi chance lai ge hujik si pabung gi mota angang thibagi sidi tàu khla pade na tanu pai le che tàu ko ni he soidan to khala kane ba tàu ko sing lo ai sigi kaibung makhalai kai si oi biai ason a makhalai sang them do oi biai na sang he dom da tàu khla kan ising ta taram mati soida bi to khala kan aduga kari gumba ising ta taram draga na masi police na mateng amat phajan chaung to bi tare to bi da adu manipur government na su masi gawa basida haktheng na yang san biraga saru ya biraga di soidan angang si athu bu da phangane na khalli adu mateng do phangna ba ikoi media gi through the cm de yohna bonus sida uri base hafiz faruk ki yumne lei honji mangkhi ba angang dugi yumne angang sida maruaina honji phowa phangdabani na mi myam si mateng pangba awana hangba lali bani masida loina ado angang si phangbagi asadani leinari si honji ki bhai faruk ki yumni si yum sida ikoi lakpani haktheng na angang si matang da wa bhangba mi myam si loina honji thibagi thabakni chathari si angang si phangnaba honari ising mai basu yauri ma sing ngarang dagi laaga leibani adu mayum danga khaktani sa uriba ahing su pung baro phobani thirisi ahing aba leite hunjik phoba amta tumnadre mamit ngang den loire angang si phangadi haiduna atungi matik kanna thibani adu imung sida ora wa waraga loin leire nungai tadana adu mayam puna manu dwa to biduna kanna mateng pangsanaraga angang si phangna bonus angang dugi yum changphamni sana sibi leirak ki masjid ama leibadu hek nakanda changadaba angang si mayum si imung manu unabu loiraga hojikse tagriba turin si sigi jaga ulakna phona ge sana sibi leirak ni sigi si sana sibi leirak ma pasidagi iru jafam ja swaidu eram gadro ayo ha tabra hoje angang dugi iru bo kumki hairiba han bagi philang leram ji swaidaro yang ya bisa kai wai wani swai wai gadro sigi swai khuda da dum oi dorme tawri si nungai ti angang si hojik phobudi phangbo oidre si en dia re leire kari dukan mang khan jira thokala siro mamang da ha angang si thibagi thabak se sulep lepte sida uriba mi myam se angang thibagi mateng tawba laibani motor boat sida tonglaga angang se amaka thiba chatoine ndr gi disaster gi kangudu makoi gi angang sikanana ba laiba kangu asiga pullaga chatoine aisang them hai thiki basi thauthari yendoine ahing dagi ne sing da lupaga su thirabane ado ayona chen tharam gadra haibo afam dani leiri base angang si mafi su yaw khidaba yamna angang oibaduda do honjik mayam si ado mateng tawbasu lai thibasu lepte ado honjik phobadi phangdri haiba pawduni mayum dagi direct chatlaga haktheng na lawjabani pawsi honjik yeng se kari kamain tawbano ido tungda kari tamge moi lani mi ma yahol lo ya ma hoi gi mi yahol lo gaino yaw de moi thau de ni fa loi re ko bara ta kai re ngi ma ba ta pi oi pi dai pham do oi oi ko be ta ki pi na lo mangkhiba angang arshad ki apokpa mapabung faruk ni hafiz faruk angang si thiba makahallaga kumak libani in bowa ani khondan na ba da ya ga si swaida natro phi leiram mi du kaidano angang dugi phi leiram mi si mana irujaba kumki na mayam na thajaris phi leiram mi se daidane ba si jira ro si ro swaida swaida adai doiram mani se sidane irujafam si leiram mi si phi si irujamna sida lujabne ba sigi sida mama than kumbadi berane si sukro su ime asi ge ma ale sidane mana kumme hersi
si turen khongman si am chawro suna te sing di lu bo khara di kai di thele athu asung di hojik ising si makharom da leisang themom da irong isin phoba thau thagada ba male motor bu sida angang si gi pabung yauna direct mayam si chatur me thi bes do angang si kai gum ba the na ba yar di mayam na pau pi bi rak pa de ha ayo zayu kani school laktro nang oh ayo basi mathak le oh swai mo lu ba ma le sing Suban mobile amak ta khini sing da mi mayam se angang si phangdaba sigi wakhal yam nungai na dre angang si phangnaba gi wakhal dani se disaster gi mateng to bala iba kangu du ni ngai ri basi motor bo se thona na ba ado hari ba mafam sida mi sing si wakhal ama foba nungai na ude angang sing si su nungai na ude angang si phangning bagi maisak na loina yom le mi mayam si isamak so ado angang si gi mapabung di kari orang bani mayam khanda dunia si ado angang si phangnana bagi dama mayam si no hotnari sida mapu na thousand biduna athu matam da angang si phangbo oisanu haibasini aigi oiba duwa so aduga hojek amaka yumda hallaga lae hallaga amak hak leiraga chatoini mateng tawba ado mayamna su duwa yawbiyo mayamna su angang si kaiguma thengnergadi pau athuba matamda pibirakuna mayam sida haidi awabasi kokhan bibada mateng pangbiyo magi imung manungna wahori basi yembada yamna nungaite so dukan gi lon ngai thibagi thabak si kanna sathare mayam pondana ipot thang gi ni em phalai te ba do moi